ꯃꯝꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯂꯥꯏꯐꯅꯤ ꯑꯩ ꯃꯩ ꯃꯨꯊꯠꯂꯦ ꯑꯗꯨꯒ ꯐꯝꯃꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯄꯨꯡ 9:04 ꯆꯠꯂꯕ ꯉꯥꯛꯇꯪ 10 ꯂꯥꯏꯚ ꯊꯥꯔꯝꯃꯦ ꯑꯗꯨꯒ ꯊꯝꯃꯒꯦ ꯃꯤ ꯀꯅꯥ ꯀꯅꯥ ꯆꯪꯉꯛꯏꯅꯣ ꯐꯦꯁꯕꯨꯛꯇ ꯆꯪꯉꯛꯇ꯭ꯔꯤ ꯇꯣꯞ ꯐꯦꯟꯁ Hello, good evening, ma'am. Good evening, Joy Chandra. Say hi. Hi. Hi, Sania. Ngasem Pamay. Why Sajing Amasingha? Said hi. Hi. May than ba yadabagi may thandre mayam loi tumnagina may thal loi loi hauganarani ba saunarani said hi hi Halima hi kaidorino adum phammini dolino hi dolioidrom hi hi ngata ngairi ai yambasu yaure wai sajing amba singha ai he pokmina ba ai yambani hoi ta chawdi wai sajing amba singha baby ph hi chak chana rabo mayam chak chare Joy Chandra Sania chak di chare video mai yengambani da mobile he scrambles whatever he can into a bag and heads out. That's when he sees it. A man lunging at a police officer. Instinctively, Manel grips a metal rod. Kay baten kay no sabdo Hawaii Hawaii ga belendri ga alu gairo okay no ngowa ma already custard ama tan Stay back. With trembling hands, the officer raises his weapon to his own head and pulls the trigger, choosing to end his life before turns. Shaken to the core, Manel rushes back home. He bolts the doors, chains them, and reinforces every possible entry. No one is coming in. By evening, his phone signal and internet vanish, cutting him off. Fail to connect device here. Check and yare yare nungairiye aidi mai mambasi kijaye mai je thani yadaba agoi si काम द मी तुम मिसे मी मरी तरेत नेबा अदो वै ड्यूटी लै तुमना गरे अदो इन थाल होय मु साउन रक्तो सिटी यार पी साथल तब तमना ngang wari taninge thagalak trisi kaigina semba sangdabagini wari thagalak trito baby said hi hi Vijeta wari is no lirari pawa aina libata tal Loudspeakers thunder through the streets. Mandatory evacuation. Kamaina tani no lirari. You will be relocated to the government safe zone. Manel kills the Hari bro fresh reveal tawro fresh reveal taw yadri 1 lakh subscriber fast reveal tawro 1 lakh phaba do ga tawra kan The streets around Manel's home are silent. blackmail ki type ni fada tawro hi khai jan dana hoi no ma tawra ke I'm still alive. But food is running out. He tries to send it, but the signal is gone. Shaking his head, he mutters,
ꯑꯩꯒꯤ ꯏꯌꯥꯔꯄꯤꯁ ꯀꯗꯥꯏꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ? ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯒꯦ ꯕ꯭ꯔꯣꯁꯦ? ꯑꯩꯗꯤ ꯆꯍꯤ ꯌꯥꯝꯃꯦ. ꯆꯍꯤ ꯌꯥꯝꯃꯦ. ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯔꯤꯒꯦ? ꯖꯨꯆꯟꯗ꯭ꯔ, ꯀꯩꯅꯣꯅꯦ ꯑꯩꯁꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯗꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤꯒ ꯑꯂꯨꯒ ꯀꯩꯅꯣ ꯇꯧꯕ ꯑꯉꯧꯕ. ꯈꯪꯗꯦꯗ ꯍꯤꯟꯖꯥꯡꯁꯤ ꯁꯤꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ. ꯍꯋꯥꯏꯒ ꯑꯉꯧꯕꯒ ꯑꯇꯩꯗꯤ ꯀꯔꯤꯝ ꯂꯩꯇꯕ. ꯚꯨꯠꯀꯤ ꯋꯥꯔꯤꯁꯦ ꯀꯔꯝꯕꯅꯣ ꯂꯤꯔꯧ ꯍꯥꯏꯁꯤꯕꯨ ꯃꯌꯥꯝꯅ? ꯚꯨꯠꯀꯤ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯍꯟꯁꯤꯡꯅ ꯂꯤꯔꯝꯕ. ꯑꯩꯁꯨ ꯋꯥꯔꯤ ꯂꯤꯕ ꯌꯥꯎꯖꯒꯦ ꯕ꯭ꯔꯣ. ꯁꯛꯇꯣ ꯎꯅꯕ ꯕ꯭ꯔꯣ ꯚꯨꯠ ꯁꯥꯔꯒ ꯂꯣꯏꯔꯦ. ꯍꯣꯏ ꯂꯤꯕꯗꯣ ꯌꯥꯎꯕ ꯌꯥꯏ. ꯑꯗꯣ ꯂꯥꯛꯑꯣꯏꯗ ꯚꯨꯠ ꯀꯃꯥꯏꯅ ꯁꯥꯔꯛꯇꯣꯏ? ꯌꯨꯝꯗꯤ ꯄꯥꯜꯂꯕ? ꯍꯔꯤ, ꯌꯨꯝꯗꯤ ꯄꯥꯜꯂꯦ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅꯤ. ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯄꯥꯜꯂꯦ ꯅꯨꯄꯥꯅꯕꯨ ꯌꯨꯝ ꯄꯥꯟꯅꯕ꯭ꯔꯥ? ꯅꯨꯄꯤ ꯊꯤꯔꯕ ꯍꯪꯒꯗꯕꯅꯤ. ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯇꯥꯕ. ꯋꯥꯔꯤꯁꯦ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯟꯅ ꯂꯤꯔꯝꯕ ꯁꯥꯊꯤ ꯁꯥꯊꯤꯕ ꯀꯤꯕ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯂꯩꯕꯅꯦ. ꯑꯗꯣ ꯀꯥꯎꯈ꯭ꯔꯦ. ꯂꯥꯏꯚ ꯊꯥꯔꯛꯄꯗꯩ ꯀꯥꯎꯈ꯭ꯔꯦ. ꯅꯤꯡꯁꯤꯡꯉꯛꯑꯗꯤ ꯂꯤꯔꯛꯀꯦ. ꯆꯠꯈ꯭ꯔ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ. ꯌꯨꯝꯗꯤ ꯄꯥꯜꯂꯕ? ꯍꯔꯤꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯍꯔꯤꯕ. ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯕꯤꯔꯛꯑꯣ ꯕ꯭ꯔꯣꯅ ꯄꯥꯝꯖꯕ. ꯕ꯭ꯔꯣꯁꯦ ꯀꯩꯅꯣꯝꯅꯤ, ꯂꯨꯍꯣꯡꯗꯦ ꯑꯗꯨꯒꯤꯅꯤ. ꯊꯥꯏꯅ ꯐꯤꯂꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ, ꯑꯣꯂꯦꯟꯒꯤ ꯗꯥꯏꯂꯣꯛꯇꯣ. ꯉꯛꯏꯀꯣ ꯅꯪꯁꯦ ꯇꯥꯆꯧꯕ ꯐꯤꯂꯝꯗꯣ. ꯉꯛꯏꯗ ꯀꯩ ꯍꯥꯏꯕ? ꯉꯛꯏꯀꯣ ꯅꯪꯁꯦ ꯇꯥꯆꯧꯕ. ꯑꯣꯂꯦꯟꯒꯤ ꯐꯤꯂꯝꯗꯣ ꯑꯗꯨꯅꯤ. ꯔꯥꯖ ꯂꯥꯏꯑꯣꯟ ꯅꯨꯡꯉꯥꯏꯔꯤ. ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯁꯣꯝꯗ ꯃꯩꯗꯤ ꯊꯥꯜꯂꯤꯕꯀꯣ, ꯑꯗꯣ ꯁꯣꯝꯗ ꯊꯣꯛꯄ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯃꯦꯁꯦꯖꯀꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ. ꯃꯌꯥꯝ ꯚꯨꯠꯀꯤ ꯋꯥꯔꯤꯗꯤ ꯃꯌꯥꯝ ꯈꯪꯉꯝꯒꯅꯦꯕ. ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯦꯕ. ꯑꯃꯃꯝ ꯂꯤꯔ ꯇꯥꯟꯅꯕ ꯑꯗꯨ ꯅꯨꯡꯉꯥꯏꯗꯧꯅꯦ. ꯕ꯭ꯔꯣꯒꯤ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯅꯤꯡꯁꯤꯡꯕ ꯗꯥꯏꯂꯣꯛ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏ. ꯀꯔꯤ ꯗꯥꯏꯂꯣꯛꯅꯣ? ꯀꯔꯝꯕ ꯗꯥꯏꯂꯣꯛꯅꯣ ꯇꯧꯔꯛꯇꯣꯏꯁꯦ? ꯑꯩꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ. ꯕ꯭ꯔꯣ ꯑꯗꯣ
ꯑꯩꯒ ꯅꯣꯡꯃ ꯁꯛ ꯈꯪꯅꯁꯤ ꯌꯥꯕ꯭ꯔꯣ? ꯁꯨꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤꯀꯣ, ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯀꯟꯅ ꯁꯛ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ꯫ ꯍꯣꯏ, ꯁꯛ ꯈꯪꯅꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯣ ꯍꯣꯏ ꯃꯇꯝ ꯆꯥꯕ ꯑꯝꯗ ꯈꯪꯅꯁꯤ ꯀꯩꯅꯣ꯫ ꯅꯨꯡꯉꯥꯏ, ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏ꯫ ꯔꯥꯁ ꯂꯥꯏꯑꯣꯟ, ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯗꯨꯝ ꯇꯥꯕꯤꯕ ꯍꯥꯏꯗꯨꯅꯤꯗ꯫ ꯌꯥꯝ ꯍꯩꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯨ ꯂꯤꯕ, ꯃꯤꯉꯣꯟꯗꯒꯤ ꯇꯝꯃ ꯂꯤꯔꯤꯅꯤꯀꯣ꯫ ꯋꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯍꯣꯏ, ꯊꯦꯡꯀ꯭ꯌꯨ ꯀꯣꯟꯁꯝ ꯁꯨꯃꯤꯂꯥ, ꯋꯥꯔꯤ ꯅꯨꯡꯉꯥꯏ꯫ ꯍꯣꯏ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯇꯥꯕꯤꯕꯒꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯨꯅꯤ, ꯌꯥꯝ ꯍꯩꯗꯅꯒ ꯂꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯕꯂꯤꯗꯤꯅꯦ ꯑꯩꯗꯤ ꯕ꯭ꯔꯣ, ꯂꯥꯛꯄꯤꯌꯨꯗꯣꯡ꯫ ꯅꯍꯥꯟ ꯀ꯭ꯔꯤꯁꯅ ꯖꯟꯃ ꯅꯨꯃꯤꯠꯇ ꯂꯥꯛꯑꯝꯃꯤ ꯀꯩꯅꯣꯗ, ꯃꯍꯥꯕꯂꯤꯗ ꯖꯟꯃꯥꯁꯇꯃꯤ ꯅꯨꯃꯤꯠ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯔꯥꯁ ꯂꯥꯏꯑꯣꯟ ꯆꯥꯛ ꯆꯥꯔꯦ, ꯆꯥꯔꯒ ꯇꯨꯝꯃꯤ꯫ ꯁꯛ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ꯫ ꯁꯛꯇꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛ ꯑꯃ ꯐꯥꯔꯀꯥꯟꯗ ꯎꯠꯂꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯠꯂꯤ, ꯍꯧꯖꯤꯛ ꯎꯠꯂꯗꯤ ꯏꯀꯥꯏꯌꯦꯕ꯫ ꯀꯅꯥꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯀꯅꯥꯅꯣ ꯁꯨꯝ ꯀꯧꯔꯛꯏꯁꯤꯅ? ꯀꯧꯖꯔꯁꯅꯨ, ꯊꯦꯡꯅꯍꯧꯗ꯭ꯔꯦꯅꯦ ꯈꯪꯗꯕꯅꯤꯅ꯫ ꯍꯣꯏ, ꯈꯪꯗꯕꯅꯤꯅ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯗꯣꯜꯂꯤ꯫ ꯀꯔꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯂꯛꯇꯣꯏꯅꯣ? ꯍꯔꯤ, ꯚꯤꯗꯤꯑꯣꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯅꯨꯡꯗ ꯊꯥꯒꯠꯂꯛꯀꯦ ꯑꯅꯧꯕ꯫ ꯁꯪꯗꯦꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ꯫ ꯁꯛ ꯈꯪꯅꯔꯝꯃꯗꯤ ꯊꯦꯡꯅꯔꯗꯤ ꯁꯛ ꯈꯪꯅꯔꯗꯤ ꯀꯩꯅꯣ ꯇꯧꯔꯝꯗꯕꯅꯤ, ꯎꯅꯔꯝꯗꯕꯅꯤ ꯗꯣꯜꯂꯤ꯫ ꯈꯪꯅꯗ꯭ꯔꯕꯅꯤꯅ ꯊꯩꯅꯔꯁꯨ ꯀꯧꯅꯍꯧꯗ꯭ꯔꯦ꯫ ꯑꯩꯁꯤꯔꯣ, ꯀꯩꯁꯨ ꯊꯕꯛꯄꯨꯗꯤ ꯌꯨꯇꯨꯞ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯥꯏꯗꯣꯛꯑꯁꯤꯔꯣ ꯑꯩꯕꯨ ꯊꯣꯛꯁꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ? ꯔꯥꯁ ꯂꯥꯏꯑꯣꯟ ꯀꯔꯤ ꯍꯥꯏꯕ ꯁꯤ ꯆꯦꯅꯦꯜꯗ? ꯆꯥꯛ ꯆꯥꯔꯕ ꯁꯤ ꯆꯦꯅꯦꯜꯁꯤꯗ ꯀꯔꯤ? ꯗꯣꯂꯤ ꯕ꯭ꯔꯣꯒꯤ ꯅꯝꯕꯔ ꯍꯥꯞꯇ꯭ꯔꯕꯣ ꯆꯦꯅꯦꯜꯗꯤ? ꯅꯝꯕꯔ ꯍꯥꯞꯄꯝꯕꯅꯤ, ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯁꯦꯖ, ꯋꯥꯠꯁꯑꯞꯇ ꯃꯦꯁꯦꯖ ꯌꯥꯝ ꯂꯥꯛꯑꯦꯅ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯍꯔꯤ, ꯊꯕꯛꯇꯣ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯖꯅ ꯄꯤꯔꯛꯇ꯭ꯔꯦ꯫ ꯄꯤꯕꯗꯣ, ꯄꯥꯎꯈꯨꯝꯗꯣ, ꯍꯔꯤꯒꯤ ꯀꯣꯏꯁꯟꯁꯦ ꯄꯥꯎꯈꯨꯝ ꯄꯤꯕꯁꯦ ꯈꯔ ꯂꯨꯔꯤꯕ, ꯑꯗꯨꯏꯗꯨꯅ ꯄꯤꯁꯤꯔꯥ ꯄꯤꯔꯣꯏꯁꯤꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯀꯛꯊꯠꯀꯗꯕ ꯑꯣꯏꯗꯤ ꯑꯃꯨꯛ ꯍꯥꯞꯄꯨꯔ ꯀꯩꯗꯧꯗꯣꯔꯤꯒꯦ ꯅꯝꯕꯔꯗꯨꯕꯨ? ꯍꯔꯤ ꯈꯣꯟꯖꯦꯜꯁꯦ ꯋꯥꯔꯤꯗ ꯇꯥꯕꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯣ? ꯋꯥꯔꯤꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔ ꯏꯃꯣꯁꯟ ꯈꯔ ꯌꯥꯎꯔꯒ ꯂꯤꯕꯅꯤꯅ, ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯣ ꯇꯣꯉꯥꯟꯕ
ꯑꯗꯣ ꯁꯤꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜꯗ ꯉꯥꯡꯕꯅꯤꯅ ꯇꯣꯉꯥꯟꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯥꯟꯅꯍꯜꯂꯣ ꯀꯃꯥꯏ ꯃꯥꯟꯅꯍꯟꯗꯣꯔꯤ This message is held for review. View message karnagino. This message is dolly without number okay. Dolly withdraw. Okay. ꯔꯥꯁꯂꯥꯏꯟ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯣ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯁꯤꯕ ꯌꯥꯗꯦꯍꯦ ꯋꯥꯔꯤ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯑꯩꯁꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯕ꯭ꯔꯗꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯕꯗꯤ ꯀꯨꯏꯔꯦꯍꯦ ꯄꯨꯡ 8 ꯑꯗꯥꯏ ꯆꯥꯔꯦ ꯄꯨꯡ 9:30 ꯇꯥꯗꯣꯔꯦ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ 12ꯗ ꯑꯃꯨꯛ ꯂꯩ ꯍꯧꯒꯠꯇꯧꯅꯦ 12ꯗ Messages automatically held for review hidden by Manipuri story. Delete messages. ꯑꯩꯁꯨ ꯋꯥꯔꯤ ꯅꯥꯆꯣꯝ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯈꯪꯅꯖꯩ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯅꯥꯆꯣꯝ ꯆꯦꯅꯦꯜꯗꯔꯣ ꯑꯁ ꯃꯣꯏꯗꯤ ꯑꯆꯧꯕ ꯆꯦꯅꯦꯜꯅꯤꯗ ꯃꯅꯤꯄꯨꯔ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗꯁꯨ ꯃꯣꯏꯗꯤ ꯑꯥ ꯌꯧꯈ꯭ꯔꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯁꯀ꯭ꯔꯤꯟꯁꯦ ꯕ꯭ꯂꯦꯛ ꯑꯣꯏꯌꯦ ꯑꯩꯒꯤꯁꯦ ꯁꯛ ꯎꯗ꯭ꯔꯦ ꯃꯩ ꯊꯥꯟꯗꯦ ꯑꯗꯨꯒꯤꯅꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯕ꯭ꯂꯦꯛ ꯑꯣꯏꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯗꯣꯂꯤ ꯃꯤ ꯈꯪꯅꯕꯕꯨ ꯀꯩꯗꯧꯔꯒꯦ ꯋꯥꯖꯥꯎ ꯉꯥꯡꯕ ꯍꯥꯏꯕꯕꯨ ꯑꯗꯨ ꯈꯪꯅꯕꯕꯨ ꯈꯪꯅꯩ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨ ꯃꯣꯏꯗꯤ ꯑꯆꯧꯕ ꯆꯦꯅꯦꯜꯅꯦ ꯋꯥꯔꯤ ꯅꯥꯆꯣꯝꯗꯣ ꯑꯩꯁꯨ ꯇꯥꯔꯝꯃꯦ ꯑꯩꯁꯨ ꯇꯥꯏꯌꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕꯅꯤ ꯃꯣꯏ ꯋꯥꯔꯤ ꯅꯥꯆꯣꯝ ꯑꯗꯩꯗꯤ ꯃꯦꯔꯤ ꯔꯥꯁ ꯂꯥꯏꯌꯣꯟ ꯒꯤꯞ ꯑꯦꯋꯦꯔꯣ ꯃꯄꯥꯔꯤ ꯀꯪꯂꯩ ꯃꯄꯥꯔꯤ ꯒꯤꯞ ꯑꯦꯋꯦꯗ ꯇꯧꯔꯛꯀꯦ ꯉꯥꯏꯈꯣ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯒꯤꯞ ꯑꯦꯋꯦꯗꯁꯨ ꯇꯧꯒꯗꯕꯅꯤ ꯒꯤꯞ ꯑꯦꯋꯦ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯨꯗꯨꯅꯅꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯣꯝꯕ ꯍꯧꯒꯤꯔꯛꯑꯒꯦ ꯊꯦꯡꯀ꯭ꯌꯨ ꯈꯣꯝꯕꯤꯔꯛꯑꯣ 1 ꯂꯥꯛ ꯐꯥꯖꯔꯒꯦ ꯀꯪꯂꯩ ꯃꯄꯥꯔꯤ ꯏꯁꯀ꯭ꯔꯤꯟꯁꯦ ꯕ꯭ꯂꯦꯛ ꯑꯣꯏ ꯀꯪꯂꯩ ꯃꯄꯥꯔꯤ ꯒꯤꯞ ꯑꯦꯋꯦꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯀꯃꯥꯏꯅ ꯃꯥꯏ ꯍꯥꯏꯗꯤ ꯁꯦꯂꯦꯛ ꯇꯧꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯑꯗꯨ ꯑꯝꯇꯪ ꯈꯜꯂꯛꯈꯤꯒꯦ ꯑꯗꯨꯒ ꯇꯧꯔꯛꯀꯦ ꯒꯤꯞ ꯑꯦꯋꯦꯗꯣ ꯏꯌꯥꯝꯕꯁꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ ꯈꯪꯗꯦꯗ ꯃꯤꯅꯗꯤ ꯆꯝꯃꯤ ꯍꯥꯏ ꯑꯩꯗꯤ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ
ꯃꯤꯁꯤꯡꯁꯦ ꯐꯃꯨꯡꯗꯒꯤ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯌꯦꯡꯅꯔꯦ ꯁꯤ ꯉꯥꯡꯁꯦ ꯀꯅꯥꯒꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯁ꯭ꯀꯨꯏꯠ ꯒꯦꯝ ꯕꯤꯅꯤꯇꯥ ꯂꯣꯡꯖꯝ ꯕꯤꯅꯤꯇꯥ ꯁ꯭ꯀꯨꯏꯠ ꯒꯦꯝꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯛ ꯎꯔꯒ ꯈꯪꯅꯤ ꯐꯦꯁ ꯔꯤꯚꯦꯜ ꯇꯧꯔꯣ ꯍꯔꯤ ꯁꯛꯇꯣ 1 lakh 1 lakh ꯅꯠꯇ꯭ꯔꯗꯤ ꯇꯧꯈꯤꯔꯣꯏ ꯕꯤꯅꯤꯇꯥ ꯂꯣꯡꯖꯝ ꯁ꯭ꯀꯨꯏꯠ ꯒꯦꯝ ꯕꯤꯅꯤꯇꯥ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔ ꯌꯥꯎꯏ ꯔꯥꯖ ꯂꯥꯏꯌꯣꯟꯒ ꯍꯔꯤꯒ ꯑꯗꯩ ꯄ꯭ꯔꯣꯐꯥꯏꯜ ꯌꯥꯎꯔꯤꯁꯦ ꯕꯤꯖꯦꯇꯥꯁꯨ ꯌꯥꯎꯕ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔ ꯈꯪꯗꯦꯗ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯉꯟꯅ ꯇꯨꯝꯗ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯍꯧꯒꯠꯀꯦ ꯍꯥꯏꯔꯛꯑꯅꯤ ꯒꯨꯗ ꯅꯥꯏꯠ ꯗꯣꯂꯤ ꯒꯨꯗ ꯅꯥꯏꯠ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯨꯝꯅꯤꯡꯉꯦ ꯈꯔ ꯉꯟꯅ ꯍꯧꯒꯠꯇꯧꯅꯤ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯁꯣꯡ ꯑꯗꯨ ꯑꯁꯦꯡꯕ ꯋꯥꯔꯤꯔꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯌꯥꯝꯅ ꯈꯨꯝꯕꯗ ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯂꯨꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯔꯥꯖꯅ ꯍꯪꯉꯛꯏꯁꯦ ꯈꯨꯝꯁꯤ ꯀꯗꯥꯏ ꯈꯨꯝꯃꯨꯁꯤ ꯀꯗꯥꯏꯒꯤ ꯀꯣꯏꯁꯟꯅꯦꯕ ꯔꯥꯖꯅ ꯍꯪꯉꯛꯏꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯤ ꯃꯥꯜꯂꯦ ꯂꯣꯒ ꯇꯝ ꯌꯥꯜꯂ secretly she is mine ꯁꯥꯊꯤꯗꯦꯗ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯂꯥꯏꯚꯁꯦ ꯃꯤꯅꯤꯠ 9 ꯁꯨꯖꯜꯂꯛꯑꯦ ꯌꯥꯝ ꯁꯥꯡꯉꯁꯨ ꯃꯤꯅ ꯅꯨꯡꯁꯤꯔꯣꯏ ꯇꯥꯅꯤꯡꯉꯣꯏꯑꯕ ꯈꯣꯟꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯂꯥꯏꯚꯁꯦ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯪ ꯐꯔꯁꯤ ꯌꯥꯏꯐꯔꯁꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯣꯏꯔꯥ ꯕ꯭ꯔꯣꯁꯒꯤ ꯁꯛ ꯀꯅꯥꯅꯣꯁꯤꯅ ꯁꯨꯃꯤꯂꯥ ꯕ꯭ꯔꯣꯒꯤ ꯁꯛ ꯑꯃꯨꯛꯇ ꯎꯕ ꯌꯥꯔꯣꯏ ꯌꯥꯅꯤ ꯈꯔ ꯂꯩꯔꯒ ꯎꯠꯂꯛꯀꯦ ꯍꯣꯏ ꯀꯣꯃꯦꯟ ꯄꯤꯅꯔꯛꯇꯦ ꯅꯨꯡꯁꯤꯔꯝꯃꯔꯣꯏꯕ ꯁꯛꯁꯨ ꯎꯠꯇꯕ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯍꯥꯏꯔꯝꯅꯤ ꯔꯥꯖ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯩꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯑꯃꯨꯛ ꯍꯧꯒꯠꯇꯧꯅꯤꯅ ꯇꯨꯝ ꯈꯔ ꯄꯣꯊꯥꯍꯧꯗꯗꯤ ꯋꯥꯅꯦꯕ ꯄꯨꯡ 12ꯗ ꯑꯃꯨꯛ ꯍꯧꯒꯠꯇꯧꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯏꯚ ꯁꯪꯉꯗꯤ ꯊꯥꯔꯛꯀꯦ ꯂꯥꯏꯚ